Mount Everest kakhiba ahanba meoi adu Edmund Hillary amadi Tenzing norgay eikhoina khangliba ani asi natana atopa kana oirambe yai. Amadi America gi President John F Kenedy bo hatkiba meoi sing adu kannano. Asina chingba history the unsolved mysteries case oina liraba case ahum gaktang puduna lakchari mayambu tiki fekna taram nokchari subscribe to widribi chili now singna channel asibu pukning thogat poina subscribe to biramu. Ahanba case ta Mount Everest scale taukiba ahanba verified tawraba meoi adudi Edmund Hillary amadi Tenzing norgay ni. Makhoi ani asina summit yaukiba asi 29 May 1953 dani. Ado moina makhoina summit yaukiba ahanba meoi sing oiramdaba yai. Mashigi maramdi makhataba video da ikoi punna khangminarasi. 1924 da British mountaineer Andrew Irwin amadi George Mallory asi Mount Everest ta sikhirame. Makhoina sidringai mamangda summit ta yoramba yai haibagi wafam kya lakhi. Mount Everest ki awangba asi 8849 meter ni. 1999 da climber Conrad and Karna Mallory gi asiba hakchang asi Mount Everest ki 27 feet haibadi 8229 meter asidagi fangki. Adubu Mallory ga punna chatminnakiba Irwin amadi mahakna paikiba camera adudi hojipau thiba fangdana leiri. Yamna nungaitriba wafam amana makhoi ani asina tamthiraba thodok asi thoktringi mamangda summit ta yoramlabra haibadu ngasi phawba khangba ngamdaba asini. Ani suba case asidi Mary Celeste 1872 gi December 5 da British ki Jahaz gratia asi Mary Celeste ki manak nakna yamna liraba amadi kanamata yaudana taoduna leiba thengnakhi. Hariba mafam asi Azores tagi nongpok thangba saruk tagi kilometer 794 lapna leiba mafam amani. Hariba Jahaz asida amangata amasung lanthengnakibagi khudam amafau leiramde. Jahaz asida tongduna chatkiba meoi 10 amasung crew members sing adusu Jahaz asida yauramde. Matam kya changna thirabasu Jahaz asida tongkiba passenger 10 amadi crew members sing thiba phanghide. Yamna ngakliba amana Jahaz asida yaukiba lifeboat sing yauramdaba asini. Hariba Jahaz asida thokiba thodok asi karino haiba khangdana ngasiju mystery ama oina leiri. Mashigi matangde expert kya na theories kya ama puthorakhi. Theory amana asumna haire Jahaz asida purakhiba alcohol sing asi leak oirakpana maram oiraga achauba maheu lanpok ama thoklakadra haibagi akiba adu crew members sing amadi Jahaz asida yauriba passenger sing aduna leibana maram oiraga makhoi khudimak lifeboat tongduna chalamba yai haina theory asina phongdokli. Atopa theory asina hairibana numit asida water sport na Jahaz asida chaitheng pibana maram oiraga thodok asi thokiba oiramgani haina hairi. Passenger 10 yauna crew members singa loinana mangkhiba asi kari maramdagi thokibano haibasing asi fau langla langjin karimata phangdana mystery case ama oiduna leiri. John F Kenedy bu kanana hatki. Thodok asina United States of America gi puwari da khwaidagi mystery oiba haibadi USA miyamda mihatpa asi puthokrabasu pendaba ama loinaduna ningba thungankidaba case amakhakni. 1963 gi November 22 da President John F Kenedy asibo Lee Harvey Oswald kauba meoi asina dola sariba mafam asida nongmaina kaptuna hatki. Adum oinamak miyamna haribana President Kennedy bo hatpada chenariba meoi asi Lee Harvey Oswald hariba meoi asi khaknate haibasini. Masigi matungda 1963 gi November 24 da Oswald na wayal chathadringai night club ki mapu oiba mamingna Jack Ruby hariba meoi asina Oswald po kaptuna hatki. Ruby asisu 1967 gi January 3 da lung cancer na maram oiraga sikhi. John F Kenedy gi misigi matangda tonganba video ama semse harbasu mayamna comment thambiramo. Miyam punna yanarba wafam amana John F Kenedy bu Oswald na hatki amadi Ruby na amuk Oswald po hatki. Wari asigi hainingliba point ado makha tarakpa video asida punna khangminarase munna taminase. Ruby na pikiba warol amagi matung inna John F Kenedy gi nupi Jacqueline Kennedy na Oswald po trial chatha nabagi damak kauba matamda karigumba Jacqueline Kennedy na Oswald po uba matamda magi thamoida fawgadaba awaba amadi nungaitaba sing adugi khallaga Ruby na Oswald po hatkibani haiba asini. Masidi yamna nokningba wafam amani. Ruby na phongdokliba explanation asida ngasisu tongan-tonganba historian amadi professional detective singnadi ngasisu mahaki wafam asi yaningdre. Ruby na phongdokkiba wafam sing asi khaknatana tongan-tonganba meoi singna yamlaba explanation kya puthorakhi.
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯁ ꯑꯁꯤꯕꯨ ꯁꯣꯜꯚ ꯇꯧꯕ ꯉꯝꯗꯕ ꯃꯤꯁꯇꯔꯤ ꯀꯦꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ꯫ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯌꯥꯝꯗ ꯋꯥꯍꯪ ꯑꯃꯈꯛꯇꯪ ꯍꯪꯖꯒꯦ, ꯈꯪꯕ ꯃꯤꯁꯤꯡꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁ ꯀꯥꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ꯫